Kanglaipak Manipurgi Puwarida Miyamgi Ahanba Mihut Khanduna Manipur Legislative Assembly Haudokiba Numit Listingama Chamapan Nifunipangi October Taranipanbu Ningsingduna Miyam Kangmin Nabagi Thauram Committee of Civil Societies Kanglaipak CCSK na Sinduna Ngasi Palace Compound Leba Iboyay Masumang Lila Sanglenda Pangtokre Ngasi Pangtokiba Thauram Aduda Manipur University gi Hanage Registrar 𝐼𝐈𝐑𝐒𝐍𝐈𝐒 Kulabidul Committee of Civil Societies Kanglaipak CCSK gi President Jitendra Ningomba amadi CCSK gi Consultant Dr. Asangbam Jitena Mathang Sitna Chief Guest President amadi Guest of Honor oina sarugyakhi Thauram aduga mari leinana CCSK gi President Jitendra Ningomba na hai adungai listingama chamapan nifunipan gi October 15 da palamba matamdugi Kanglaipak Manipur gi ningthauna South Asia da ihan hanba oina Manipur Constitution Act 1947 gi matung ina Universal Adult Franchise sizinaduna miyam gi oiba mihut khanduna Manipur Legislative Assembly haudokhe Manipur gi Puwarida Kauba Yararoidaba Numit Asibu Ningsingba oina ngasigi thauram asi pangthokpani Matamduda leiramba ahal laman singna Manipur gi miyam pumnamak lamdam asigi oiba law amakhake mityeng makhada amata oibagi wakalonda khenaba leitana lengak hogdokhiba numit amani Makoina thambiramba wakalona tunglamchetki khanduna amana amabu nuksi chanana leminaba mathautai hauziki lengakpa singna mana khaliba wakalon aduna achumba wakalon ni khanba tarabadi lisingama chamapan nifunipan da leiramba ahalon aduna khalamba wakalon aduga tayonare hainasu Jitendra na phongdokhi Yan hanba universal franchise da based auraga ekoi vote thadanaga vote kagiba mayam singaduna assembly phungiba hanba numit aduna haibu matumduda leibiramba halaman singna Manipur haibasi leiriba singtam punna leminare kanda apunba Manipur amagi sakam sagala kanda vote kariba mayam singna ekoi punna lemini kabadu basi leiduna haibu halaman singa thambiramba ekoi wakal tunglam chatki khalla kanda ekoi amana mobu ekoi karo to mugi tanga do ekoi ujukji Manipur gi leiba ngasi gi association sidi yamna mathok tare aduna leibiriba lengak pasin sina man khali wakal sing dena chumi hain kham taragadi matamadu da 1940 aida khanki wa alam sing wakal pura tayu nabu wari gi duna ujube gi Manipur gi khai de ne bagi dam ta Manipur miyamna hingeriba ko lan sida koi pun sanction min kanda man kanba ai ko sina ju kumori kanda ngasi gi program on top